Hey guys, so after a long break, welcome back to another video. mayam ngasigi video sidi mayam na title dagi su khangbiramani no contact relationship haibadi relationship tadi leibiramaga adum maram ama natragana ama dagi lapthoknakiba natragana distance oikiba gap leikiba or maram piramdavida separated oikhraga pau phaunakidraba adugumba haibadi sagadi khangnaramaga naknaramaga haidi hojikse no contact ta leikraba pau phaunakidraba person do mana isagidamakta kai khallige isabu still desire tawribra maga hanjannabagi hope thambase faribra phatrabra adagi like hanjannarakpagi chances leiribra kholibra adugumba singse yengdoini ko ado ngasi gaina pile ni thokna khaidokchigani pile A amadi pile B ko sigi blue idol figures na pile A sigi maroon idol figures na pile B ko so pile anisdagi sai sana apama pile amam choose tawbiraga ngasigi reading se tabiyo aduga kay leige habado yengase ko ado mayamna pile ani sidagi apama pile do ngaktang push tarago or choose tawbiro aduduga kari pige isagi no contact relationship ki damakta habado yengase ko so akhoi hojik ahanmada pile A ko pile A hairagadi sigi blue idol figure se choose tawbibe chili now singi damakta isagi no contact oikraba relationship tugi kari visions leige habado hojik yengadoine akhoi ahanmada card cha hana draw tawrase ko judgment hariba card hana thonglake card hana loinamak haidi pick tawthokse aduduga yengse ko adi marakta pick tawnabado nungaiba kitang watleba ko the strength ko Ten of Wands, the Magician ko last but not the least card amatanga draw tawge Six of Swords, Ten of Chalices ko so sigi card khaise adum haidi mathanda chongthokjarpa card chudum yawe aina pick tawba card chudum yawe ado card singchina adum complete oini yarni na khale reading sigi ko so first and foremost isagi no contact na leikraba partner se mana hojik se kai feel tawrige relationship sigi damakta haba matamda Ten of Wands hariba card se tholeba sigi Ten of Wands hariba card sigi matugina pile A khanbiriba ichile now singi oini isagi no contact relationship oina leiba person se masa relationship se tired feel tawre masa ware bako kaigino ha matamda relationship sina leiringai matamda or phazna healthy oina leiringai situation da mana thadaba effort sina hena thadabagi mongda chatpa habidi isana mabu kitang granted oina lawruba kitang laitho uba gumba magi effort se kitang habidi value to wat luba bu oiro natragana isana dum like magi effort sing se kitang return to wat pa boiro dugumba khara isana khara laithokna lawruba gumba situation khara leikiba maleba adugumba mase deeply hurt taraga mase mana hena effort thadare mana dang relationship se khanjare khotle na maina khalaga mase hojik se thawai nungai tana leibagi mami taibako sida judgment hariba card na kari add tawge ha matamda isagi haidi no contact ta leikraba person ja masina hojik se masu relationship se dum desire di tawebako aduga ma kasu mo phone tawbo khatpa leitriba adu taraga su phanamna desire taraga su phanamna nungshiraga su magi side tagi di effort thadararoi isano ine effort thadarakpa ngairage kaina haibagi wakhalda dumaina leige mase isada warauba nungaitaba khara phummaga leibagi mong tawebako aduna relationship se ma adum get back tarakpa mu hanjanarakpa desire di tawineba but magi side tagi di effort thadararoi isana oina halagadi or isana oina effort thadaragadi ma adudo ngaige kaina haibagi wakhalda leiba haidi mana kitang warauba nungaitaba khara leibaduna haitareko mathangda the strength haiba amaga the magician haiba amaga card ani thoeko sigi card ani china isana isagi no contact ta leikraba person se si still desire tawriba oitaragadi ko despite of all the odds haibadi mana pau pharakta babu oiro block tork babu oiro distance launa ba lapthokna ba hotna babu oiro isana still desire tawtaragadi means ama natragana means ama thibiyo ba ko means to thiba ngamna ba strength so isada dum pirakani but means ama natragana ama thibiraga isana pau phauna ba hotna ba effort thadana ba hotna biyo ba
ꯔꯤꯂꯦꯁꯟꯁꯤꯞꯁꯦ ꯏꯁꯥꯅ ꯇꯁꯦꯡꯅ ꯚꯦꯂ꯭ꯌꯨ ꯇꯧ ꯇꯥꯔꯒꯗꯤ ꯁꯦꯐ ꯇꯧꯅꯕ ꯍꯣꯠꯅꯕ ꯃꯇꯝꯗ ꯑꯦꯐꯔꯠ ꯊꯥꯗꯕꯁꯦ ꯀꯤꯕꯤꯒꯅꯣ ꯄꯥꯈꯠꯄꯤꯒꯅꯣꯕ ꯃꯔꯝꯗꯤ ꯏꯁꯥꯅ ꯊꯥꯗꯕ ꯑꯦꯐꯔꯠ ꯈꯔꯅ ꯏꯁꯥꯒꯤ ꯑꯣꯏꯕ ꯗꯤꯖꯥꯏꯔꯠ ꯔꯤꯂꯦꯁꯟꯁꯤꯞꯁꯦ ꯁꯦꯐ ꯇꯧꯕ ꯌꯥꯕꯒꯤ ꯄꯣꯁꯤꯕꯤꯂꯤꯇꯤꯁ ꯂꯩꯔꯛꯀꯗꯣꯏꯅꯦꯕꯀꯣ ꯀꯟꯕ ꯌꯥꯔꯛꯀꯗꯣꯏꯅꯦꯕ ꯑꯗꯨꯒ ꯁꯤꯒꯤ ꯗ ꯃꯦꯖꯤꯁꯤꯌꯟ ꯍꯥꯏꯔꯤꯕ ꯀꯥꯔꯗꯁꯤꯒꯤ ꯃꯇꯨꯡ ꯏꯟꯅ ꯔꯤꯂꯦꯁꯟꯁꯤꯞꯁꯦ ꯍꯧꯖꯤꯛꯇꯁꯨ ꯍꯥꯏꯕꯗꯣ ꯏꯁꯥꯒꯤ ꯄꯥꯔꯠꯅꯔꯁꯤꯅꯗꯤ ꯏꯁꯥꯗ ꯍꯥꯏꯗꯤ ꯋꯥꯔꯧꯕ ꯅꯨꯡꯉꯥꯏꯇꯕ ꯂꯩꯕꯗꯒꯤ ꯃꯥꯁꯦ ꯅꯣ ꯀꯟꯇꯦꯛꯇ ꯂꯩꯈ꯭ꯔꯤꯅꯦ ꯃꯥꯁꯦ ꯗꯤꯁꯇꯦꯟꯁ ꯂꯧꯈ꯭ꯔꯤꯅꯦ ꯒꯦꯞ ꯂꯧꯈ꯭ꯔꯤꯅꯦꯕ ꯑꯗꯨꯅ ꯏꯁꯥꯅ ꯍꯩꯖ ꯁꯤꯡꯖꯕ ꯁ꯭ꯀꯤꯜꯁ ꯇꯦꯂꯦꯟꯁ ꯌꯨꯇꯤꯂꯥꯏꯁ ꯇꯧꯔꯒ ꯏꯁꯥꯅ ꯍꯩꯁꯤꯡꯅ ꯃꯥꯕꯨ ꯀꯟꯚꯤꯟꯁ ꯇꯧꯅꯕ ꯍꯣꯠꯅꯕ ꯃꯉꯣꯟꯗ ꯄꯥꯎ ꯐꯥꯎꯅꯕ ꯍꯣꯠꯅꯕ ꯑꯃꯗꯤ ꯍꯦꯟꯅ ꯅꯛꯁꯟꯅꯅꯕ ꯍꯣꯠꯅꯕꯁꯤ ꯏꯁꯥꯒꯤ ꯌꯥꯝ ꯇꯉꯥꯏꯐꯗꯕ ꯗ꯭ꯌꯨꯇꯤ ꯑꯣꯏꯌꯦꯕ ꯕꯤꯀꯣꯁ ꯏꯁꯥꯅ ꯍꯣꯠꯅꯗ꯭ꯔꯒꯗꯤ ꯃꯥꯅꯁꯨ ꯍꯣꯠꯅꯔꯛꯑꯔꯣꯏ ꯑꯗꯨ ꯃꯥꯅꯁꯨ ꯍꯣꯠꯅꯔꯔꯣꯏ ꯏꯁꯥꯅꯁꯨ ꯍꯣꯠꯅꯔꯔꯣꯏ ꯑꯗꯨ ꯒꯦꯞꯇꯣ ꯁꯨꯝ ꯍꯦꯜꯂꯛꯑꯒ ꯁꯨꯝ ꯂꯥꯞꯊꯣꯛꯅꯈ꯭ꯔꯒ ꯁꯦꯐ ꯇꯧꯕ ꯌꯥꯔꯣꯏꯗꯕꯒꯤ ꯖꯒꯥꯗꯣ ꯌꯧꯒꯗꯕꯒꯤ ꯁꯔꯨꯛ ꯃꯇꯝ ꯂꯩꯔꯤꯉꯩꯁꯤꯗ ꯏꯁꯥꯒꯤ ꯁꯥꯏꯠꯇꯒꯤ ꯈꯔ ꯑꯦꯐꯔꯠ ꯊꯥꯗꯔꯒ ꯏꯀꯥꯏ ꯏꯀꯤ ꯊꯥꯗꯣꯛꯑꯒꯀꯣ ꯇꯁꯦꯡꯅ ꯁꯦꯐ ꯇꯧꯕ ꯄꯥꯝꯃꯒꯗꯤ ꯏꯁꯥꯒꯤ ꯁꯥꯏꯠꯇꯒꯤ ꯑꯦꯐꯔꯠ ꯈꯔ ꯑꯗꯨꯝ ꯊꯥꯗꯕꯤꯕꯁꯦ ꯗꯔꯀꯥꯔ ꯑꯣꯏꯌꯦꯕꯀꯣ ꯃꯊꯪꯗ 6 of Swords ꯍꯥꯏꯔꯤꯕ ꯀꯥꯔꯗꯁꯦ ꯊꯣꯛꯂꯛꯑꯦꯕ 6 of Swords ꯍꯥꯏꯔꯤꯕ ꯀꯥꯔꯗꯁꯤꯅ ꯏꯁꯥꯒꯤ ꯑꯣꯏꯕ ꯑꯦꯗꯚꯥꯏꯁꯇ ꯀꯩ ꯄꯤꯒꯦ ꯍꯥꯏꯕ ꯃꯇꯝꯗ ꯏꯁꯥꯒꯤ ꯅꯣ ꯀꯟꯇꯦꯛꯇ ꯂꯩꯈ꯭ꯔꯤꯕ ꯄꯔꯁꯟꯁꯤ ꯏꯁꯥꯒ ꯍꯥꯟꯅꯗꯒꯤ ꯑꯣꯜꯔꯦꯗꯤ ꯁꯛ ꯈꯪꯅꯔꯛꯑꯒ ꯃꯥꯒꯤ ꯀꯦꯔꯦꯛꯇꯔ ꯀꯃꯥꯏꯅ ꯇꯧꯏ ꯃꯥꯁꯦ ꯀꯃꯥꯏꯅ ꯇꯧꯕ ꯃꯤꯅꯣ ꯍꯥꯏꯕꯗꯤ ꯏꯁꯥꯅ ꯑꯣꯜꯔꯦꯗꯤ ꯈꯪꯉꯒ ꯂꯥꯛꯑꯕꯅꯦꯕ ꯏꯟ ꯗ ꯁꯦꯝ ꯋꯦ ꯏꯁꯥꯒꯤꯁꯨ ꯃꯥꯅ ꯑꯗꯨꯝ ꯃꯒꯨꯟ ꯐꯖꯅ ꯈꯪꯉꯝꯒꯅꯤꯀꯣ ꯑꯗꯨꯅ ꯏꯁꯥꯅ ꯑꯦꯐꯔꯠ ꯈꯔ ꯊꯥꯗꯕ ꯃꯇꯝꯗ ꯃꯥꯅ ꯑꯗꯨꯝ ꯍꯔꯥꯎ ꯍꯔꯥꯎ ꯑꯦꯄ꯭ꯔꯤꯁꯤꯌꯦꯠ ꯇꯧꯔꯛꯄ ꯌꯥꯕꯒꯤ ꯆꯥꯟꯁꯦꯁ ꯂꯩꯌꯦꯕ ꯇꯧꯕꯇꯕꯨ ꯍꯣꯏ ꯔꯤꯂꯦꯁꯟꯁꯤꯞꯁꯤꯗ ꯅꯣ ꯀꯟꯇꯦꯛ ꯂꯩꯈꯤꯕꯗ ꯅꯠꯇ꯭ꯔꯒꯅ ꯗꯤꯁꯇꯦꯟꯁ ꯑꯣꯏꯈꯤꯕꯗ ꯏꯁꯥꯒꯤ ꯑꯁꯣꯏꯕ ꯂꯩꯇꯦꯅ ꯑꯗꯨꯃꯥꯏꯅ ꯑꯃꯅ ꯑꯃꯒꯤ ꯐꯣꯜꯠ ꯊꯤꯅꯔꯒ ꯂꯩꯕꯒꯤ ꯃꯍꯨꯠꯇꯀꯣ ꯍꯥꯟꯅꯗꯒꯤ ꯂꯩꯔꯛꯑꯕ ꯕꯣꯟꯗꯤꯡꯁꯦ ꯁꯦꯐ ꯇꯧꯅꯕꯒꯤꯗꯃꯛꯇ ꯄꯥꯁꯀꯤ ꯀꯩꯝꯇ ꯈꯟꯗꯕꯤꯗ ꯇꯨꯡꯒꯤ ꯐ꯭ꯌꯨꯆꯔꯒꯤꯗꯃꯛꯇ ꯈꯟꯕ ꯇꯥꯔꯒꯗꯤ ꯁꯦꯐ ꯇꯧꯒꯦꯅ ꯈꯟꯕ ꯇꯥꯔꯒꯗꯤ ꯑꯦꯐꯔꯠ ꯊꯥꯗꯕꯗ ꯏꯀꯥꯏꯅꯤꯡꯉꯥꯏ ꯑꯣꯏꯗꯦꯅ ꯀꯥꯔꯗꯁꯤꯅ ꯍꯥꯏꯌꯦꯕꯀꯣ ꯂꯥꯁ ꯕꯠ ꯅꯣꯠ ꯗ ꯂꯤꯁ 10 of Chalices ꯍꯥꯏꯔꯤꯕ ꯀꯥꯔꯗꯁꯦ ꯊꯣꯛꯂꯛꯑꯦꯀꯣ ꯁꯤꯒꯤ 10 of Chalices ꯍꯥꯏꯔꯤꯕ ꯀꯥꯔꯗꯁꯤꯒꯤ ꯃꯇꯨꯡ ꯏꯟꯅ ꯄꯥꯏꯜ ꯑꯦ ꯈꯟꯕꯤꯔꯤꯕ ꯏꯆꯤꯜ ꯏꯅꯥꯎꯁꯤꯡꯅ ꯏꯁꯥꯒꯤ ꯅꯣ ꯀꯟꯇꯦꯛꯇ ꯂꯩꯔꯤꯕ ꯔꯤꯂꯦꯁꯟꯁꯤꯞꯁꯦ ꯁꯤꯁꯦ ꯒꯦꯠ ꯕꯦꯛ ꯇꯧꯕ ꯌꯥꯕꯒꯤ ꯄꯣꯁꯤꯕꯤꯂꯤꯇꯤꯁ ꯏꯁꯥꯗ ꯑꯗꯨꯝ ꯄꯤꯌꯦ ꯍꯣꯏ ꯏꯁꯥꯅ ꯃꯥꯁꯦ ꯍꯟꯖꯟꯅꯅꯤꯡꯗ꯭ꯔꯦ ꯗꯤꯖꯥꯏꯔ ꯇꯧꯗ꯭ꯔꯦ ꯂꯥꯞꯊꯣꯛꯑꯒꯦ ꯑꯗꯨꯝ ꯗꯤꯁꯇꯦꯟꯁ ꯂꯧꯔꯒꯦ ꯍꯥꯏꯔꯒꯕꯨꯗꯤ ꯀꯩꯁꯨ ꯀꯥꯏꯗꯦ ꯏꯁꯥꯁꯨ ꯏꯁꯥꯒꯤ ꯑꯣꯟ ꯋꯦꯗ ꯃꯥꯁꯨ ꯃꯥꯒꯤ ꯑꯣꯟ ꯋꯦꯗ ꯆꯠꯈꯤꯁꯅꯣꯕ ꯑꯗꯨ ꯅꯠꯇꯕꯤꯗ ꯏꯁꯥꯅ ꯁ꯭ꯇꯤꯜ ꯗꯤꯖꯥꯏꯔ ꯇꯧꯔꯤꯕ ꯏꯁꯥꯅ ꯁ꯭ꯇꯤꯜ ꯃꯥꯕꯨ ꯈꯟꯖꯔꯤꯕ ꯄꯥꯝꯖꯔꯤꯕ ꯅꯨꯡꯁꯤꯖꯔꯤꯕ ꯑꯣꯏꯇꯥꯔꯒꯗꯤ ꯑꯦꯐꯔꯠꯇꯣ ꯗꯔꯀꯥꯔ ꯂꯩꯕꯗꯣ ꯏꯁꯥꯒꯤ ꯁꯥꯏꯠꯇꯒꯤ ꯊꯥꯗꯕꯤꯔꯒ ꯔꯤꯂꯦꯁꯟꯁꯤꯞꯁꯦ ꯁꯦꯐ ꯇꯧꯔꯒ ꯕꯦꯇꯔ ꯐ꯭ꯌꯨꯆꯔ ꯑꯃꯗ ꯆꯪꯁꯤꯟꯕ ꯌꯥꯕꯒꯤ ꯆꯥꯟꯁꯦꯁ ꯑꯗꯨꯝ ꯂꯩꯔꯤꯕꯅꯤꯅ ꯆꯪꯁꯤꯟꯅꯕꯗꯣ ꯏꯁꯥꯅ ꯍꯣꯠꯅꯕ ꯑꯗꯨꯝ ꯌꯥꯒꯅꯤꯅ ꯀꯥꯔꯗꯁꯤꯅ ꯍꯥꯏꯌꯦꯕꯀꯣ ꯁꯨꯃꯥꯏꯅ ꯄꯤꯌꯦ ꯄꯥꯏꯜ ꯑꯦꯒꯤ ꯑꯣꯏꯕ ꯅꯣ ꯀꯟꯇꯦꯛ ꯔꯤꯂꯦꯁꯟꯁꯤꯞꯀꯤ ꯔꯤꯗꯤꯡꯁꯦ ꯁꯤꯗꯒꯤ ꯂꯧꯕ ꯌꯥꯕ ꯖꯦꯅꯔꯦꯜ ꯑꯦꯗꯚꯥꯏꯁꯁꯤꯡ ꯂꯧꯁꯤꯟꯕꯤꯔꯒ ꯃꯊꯪꯒꯤ ꯔꯤꯗꯤꯡ ꯑꯃꯨꯛ ꯉꯥꯏꯃꯤꯟꯅꯔꯁꯤꯀꯣ ꯍꯦ ꯒꯥꯏꯁ ꯃꯊꯪꯁꯤꯅ ꯑꯩꯈꯣꯏ ꯄꯥꯏꯜ ꯕꯤ ꯄꯥꯏꯜ ꯕꯤ ꯅꯠꯇ꯭ꯔꯒꯅ ꯁꯤꯒꯤ ꯃꯦꯔꯨꯟ ꯑꯥꯏꯗꯜ ꯐꯤꯒꯔꯁꯦ ꯆꯨꯁ ꯇꯧꯕꯤꯕ ꯏꯆꯤꯜ ꯏꯅꯥꯎꯁꯤꯡꯒꯤꯗꯃꯛꯇ ꯏꯁꯥꯒꯤ ꯅꯣ ꯀꯟꯇꯦꯛꯇ ꯂꯩꯈ꯭ꯔꯕ ꯄꯔꯁꯟꯁꯦ ꯃꯥꯅ ꯀꯩ ꯈꯜꯂꯤꯒꯦ ꯔꯤꯂꯦꯁꯟꯁꯤꯞꯁꯦ ꯑꯃꯨꯛ ꯒꯦꯠ ꯕꯦꯛ ꯇꯧꯔꯛꯄ ꯌꯥꯕꯒꯤ ꯆꯥꯟꯁꯦꯁ ꯂꯩꯔꯤꯕ꯭ꯔꯥ ꯍꯥꯏꯕꯗꯣ ꯑꯗꯨꯅꯆꯤꯡꯕꯒꯤ ꯃꯔꯝꯗ ꯔꯤꯗꯤꯡꯁꯦ ꯇꯧꯒꯗꯣꯏꯅꯦ ꯑꯗꯣ ꯑꯩꯈꯣꯏ ꯍꯧꯖꯤꯛ ꯄꯥꯏꯜ ꯕꯤꯒꯤꯗꯃꯛꯇꯁꯨ ꯀꯔꯤ ꯂꯩꯒꯦ ꯍꯥꯏꯕꯗꯣ ꯀꯥꯔꯗꯁꯦ ꯗ꯭ꯔꯣ ꯇꯧꯔꯒ ꯌꯦꯡꯉꯁꯤꯀꯣ 8 of Swords ꯀꯣ 2 of Swords 3 of Wands The Fool ꯀꯣ ꯀꯥꯔꯗꯁꯦ ꯍꯥꯏꯗꯤ ꯆꯣꯡꯊꯣꯔꯛꯄ ꯇꯥꯔꯒꯁꯨ ꯏꯅꯔꯖꯤ ꯃꯦꯠꯆ ꯇꯧꯗꯕꯒꯤ ꯑꯩꯅ ꯂꯧꯗꯕ ꯀꯥꯔꯗꯁꯨ ꯑꯗꯨꯝ ꯌꯥꯎꯏꯀꯣ ꯑꯃꯨꯛꯀ ꯔꯤꯁꯐꯜ ꯇꯧꯖꯩꯁꯦ ꯑꯗꯨꯒꯤꯅꯦ Four of Swords ꯀꯣ ꯂꯥꯁ ꯀꯥꯔꯗ ꯑꯃꯇꯪ ꯗ꯭ꯔꯣ ꯇꯧꯒꯦ Queen of Wands ꯔꯤꯚꯔꯁꯅꯤꯀꯣ ꯊꯣꯛꯏꯁꯦ So that's it ꯄꯥꯏꯜ ꯕꯤꯒꯤ ꯑꯣꯏꯅ ꯀꯩ ꯄꯤꯒꯦ ꯍꯥꯏꯕ ꯃꯇꯝꯗ ꯏꯁꯥꯒꯤ ꯅꯣ ꯀꯟꯇꯦꯛ ꯔꯤꯂꯦꯁꯟꯁꯤꯞꯇ ꯂꯩꯈ꯭ꯔꯕ ꯄꯔꯁꯟꯁꯦ ꯁꯤꯒꯤ ꯄꯥꯔꯠꯅꯔꯁꯤꯅ ꯏꯁꯥꯒꯤꯗꯃꯛꯇ ꯀꯩ ꯈꯟꯒꯦ ꯍꯥꯏꯕ ꯃꯇꯝꯗ ꯐꯥꯔꯁ ꯑꯦꯟ ꯐꯣꯔꯃꯣꯁ 2 of Swords ꯍꯥꯏꯔꯤꯕ ꯀꯥꯔꯗꯁꯤ ꯌꯦꯡꯁꯦꯕꯀꯣ So ꯁꯤꯒꯤ 2 of Swords ꯍꯥꯏꯔꯤꯕ ꯀꯥꯔꯗꯁꯤꯒꯤ ꯃꯇꯨꯡ ꯏꯟꯅ ꯄꯥꯏꯜ 2 or ꯄꯥꯏꯜ ꯕꯤ ꯈꯟꯕꯤꯔꯤꯕ ꯏꯆꯤꯜ ꯏꯅꯥꯎꯁꯤꯡꯒꯤ ꯑꯣꯏꯅ ꯏꯁꯥꯒꯤ ꯅꯣ ꯀꯟꯇꯦꯛ ꯔꯤꯂꯦꯁꯟꯁꯤꯞꯇ ꯂꯩꯈ꯭ꯔꯕ ꯄꯔꯁꯟ ꯏꯁꯥꯅ ꯍꯥꯏꯗꯤ ꯈꯪꯅꯔꯝꯃꯒ ꯃꯔꯝ ꯑꯃ ꯅꯠꯇ꯭ꯔꯒꯅ ꯃꯔꯝ ꯑꯃꯗꯒꯤ ꯄꯥꯎ ꯐꯥꯎꯅꯈꯤꯗ꯭ꯔꯕ ꯄꯔꯁꯟꯁꯦ
ꯃꯥꯅ ꯏꯁꯥꯒꯤꯗꯃꯛꯇ ꯌꯥꯝ ꯍꯦꯟꯅ ꯈꯟꯕꯒꯤ ꯃꯃꯤꯁꯦ ꯇꯥꯗ꯭ꯔꯦꯕ ꯕꯤꯀꯣꯁ ꯃꯥꯁꯦ ꯍꯧꯖꯤꯛꯁꯦ ꯃꯥꯒꯤ ꯂꯥꯏꯐꯇ ꯃꯥꯒꯤ ꯀꯦꯔꯤꯌꯔ ꯅꯠꯇ꯭ꯔꯒꯅ ꯃꯥꯒꯤ ꯑꯇꯣꯞꯄ ꯄꯔꯁꯣꯅꯦꯜ ꯁ꯭ꯄꯦꯁꯇ ꯍꯦꯟꯅ ꯐꯣꯀꯁ ꯇꯧꯕ ꯃꯦꯕꯤ ꯃꯥꯒꯤ ꯐꯦꯃꯤꯂꯤꯗ ꯑꯍꯦꯟꯕ ꯔꯦꯁꯄꯣꯟꯁꯤꯕꯤꯂꯤꯇꯤꯁ ꯂꯥꯛꯄ ꯑꯣꯏꯔꯝꯕ ꯌꯥꯏ ꯅꯠꯇ꯭ꯔꯒꯅ ꯀꯦꯔꯤꯌꯔ ꯔꯣꯝꯗ ꯈꯔ ꯍꯦꯟꯅ ꯐꯣꯀꯁ ꯇꯧꯔꯒꯦꯅ ꯈꯟꯕꯒꯤ ꯑꯣꯏꯔꯝꯕ ꯌꯥꯏ ꯅꯠꯇ꯭ꯔꯒꯅ ꯁꯤꯒꯤ ꯔꯤꯂꯦꯁꯟꯁꯤꯞꯁꯤꯗ ꯄꯣꯇꯦꯟꯁꯤꯌꯦꯜ ꯂꯩꯇ꯭ꯔꯦ ꯁꯤꯒꯤ ꯔꯤꯂꯦꯁꯟꯁꯤꯞꯁꯤꯗ ꯑꯣꯏꯔꯔꯣꯏ ꯀꯥꯏꯅ ꯈꯟꯕꯗꯒꯤ ꯃꯥ ꯃꯨꯚ ꯑꯣꯟ ꯇꯧꯔꯒꯦꯅ ꯈꯟꯕꯒꯤ ꯑꯣꯏꯔꯝꯕ ꯌꯥꯏ ꯍꯧꯖꯤꯛ ꯏꯁꯥꯒꯤꯗꯃꯛꯇ ꯀꯔꯦꯟꯠꯂꯤ ꯃꯥꯅ ꯌꯥꯝ ꯀꯟꯅ ꯐꯤꯂꯤꯡꯁ ꯂꯩꯕ ꯅꯠꯇ꯭ꯔꯒꯅ ꯌꯥꯝ ꯍꯦꯟꯅ ꯑꯦꯇꯦꯆꯃꯦꯟ ꯂꯩꯕꯗꯣ ꯑꯣꯏꯗ꯭ꯔꯦ ꯑꯗꯨꯒ ꯍꯧꯖꯤꯛꯁꯦ ꯃꯥ ꯃꯁꯥꯁꯦ ꯍꯣꯏ ꯊꯕꯛ ꯏꯪꯈꯥꯡꯁꯨ ꯈꯔ ꯆꯤꯟꯕ ꯃꯁꯥꯒꯤ ꯑꯣꯏꯕ ꯄꯔꯁꯣꯅꯦꯜ ꯇꯥꯏꯝ ꯐꯥꯎꯕ ꯐꯖꯅ ꯐꯪꯗꯕꯒꯤ ꯃꯑꯣꯡ ꯈꯔ ꯎꯏ ꯑꯗꯨꯗꯨꯅ ꯍꯧꯖꯤꯛꯃꯛꯀꯤ ꯑꯣꯏꯅ ꯔꯤꯂꯦꯁꯟꯁꯤꯞꯁꯤꯒꯤꯗꯃꯛꯇꯁꯨ ꯌꯥꯝ ꯀꯟꯅ ꯈꯟꯖꯟꯗꯕ ꯌꯥꯝ ꯀꯟꯅ ꯃꯉꯣꯟꯗ ꯍꯥꯏꯗꯤ ꯕꯔꯗꯟ ꯑꯣꯏꯗꯕ ꯅꯠꯇ꯭ꯔꯒꯅ ꯋꯥꯈꯜꯗ ꯌꯥꯝ ꯀꯟꯅ ꯕꯣꯗꯔꯁꯝ ꯑꯣꯏꯗꯕ ꯑꯗꯨꯒꯨꯝꯕꯒꯤ ꯃꯑꯣꯡ ꯂꯩꯕ ꯍꯥꯏꯗꯤ ꯃꯥꯅ ꯊꯣꯛꯄ ꯑꯃ ꯇꯧꯔꯒ ꯂꯩꯊꯣꯛꯈꯤꯕꯒꯤ ꯃꯑꯣꯡ ꯈꯔ ꯎꯏꯌꯦꯕꯀꯣ ꯍꯧꯖꯤꯛꯃꯛꯀꯤ ꯑꯣꯏꯅ ꯔꯤꯂꯦꯁꯟꯁꯤꯞꯁꯤꯒꯤꯗꯃꯛꯇ ꯌꯥꯝ ꯀꯟꯅ ꯈꯟꯖꯟꯕ ꯈꯣꯠꯆꯟꯕ ꯑꯗꯨꯃꯥꯏꯅ ꯄꯥꯛꯅ ꯎꯗꯦꯕꯀꯣ ꯅꯦꯛꯁꯇ ꯊ꯭ꯔꯤ ꯑꯣꯐ ꯋꯥꯟꯁ ꯍꯥꯏꯔꯤꯕ ꯀꯥꯔꯠꯁꯦ ꯊꯣꯛꯂꯛꯑꯦꯕ ꯊ꯭ꯔꯤ ꯑꯣꯐ ꯋꯥꯟꯁ ꯍꯥꯏꯔꯤꯕ ꯀꯥꯔꯠꯁꯤꯅ ꯏꯁꯥꯒꯤ ꯅꯣ ꯀꯟꯇꯦꯛ ꯔꯤꯂꯦꯁꯟꯁꯤꯞꯇ ꯂꯩꯈ꯭ꯔꯕ ꯄꯔꯁꯟꯁꯦ ꯁꯤꯁꯦ ꯏꯁꯥꯅ ꯉꯥꯏꯕ ꯃꯇꯝꯗ ꯀꯥꯟꯅꯕ ꯈꯤꯇꯪ ꯋꯥꯠꯀꯗꯧꯕ ꯃꯥꯜꯂꯦ ꯕꯤꯀꯣꯁ ꯊꯥꯔꯠ ꯄꯔꯁꯟꯒꯤ ꯏꯅꯔꯖꯤ ꯑꯃ ꯌꯥꯝ ꯑꯦꯛꯇꯤভ ꯑꯣꯏꯅ ꯎꯔꯤꯕꯀꯣ ꯊꯥꯔꯠ ꯄꯔꯁꯟꯁꯦ ꯑꯥꯏꯗꯔ ꯃꯥꯅ ꯔꯤꯂꯦꯁꯟꯁꯤꯞꯁꯦ ꯑꯣꯏꯔꯔꯣꯏ ꯌꯥꯔꯔꯣꯏꯅ ꯈꯟꯕꯗꯒꯤ ꯃꯨꯚ ꯑꯣꯟ ꯇꯧꯅꯕ ꯑꯗꯨꯝ ꯑꯇꯣꯞꯄ ꯄꯔꯁꯟ ꯑꯃꯒ ꯑꯦꯇꯦꯆ ꯑꯣꯏꯈꯤꯕ ꯑꯣꯏꯔꯝꯕ ꯌꯥꯏ ꯍꯧꯖꯤꯛꯃꯛꯀꯤ ꯑꯣꯏꯅ ꯑꯣꯐꯤꯁꯤꯌꯦꯜꯂꯤ ꯑꯇꯣꯞꯄ ꯔꯤꯂꯦꯁꯟꯁꯤꯞ ꯂꯩꯇ꯭ꯔꯤꯕ ꯑꯣꯏꯇꯥꯔꯒꯁꯨ ꯑꯇꯣꯞꯄ ꯃꯤ ꯏꯁꯥ ꯅꯠꯇꯕ ꯄꯥꯎ ꯐꯥꯎꯅꯕ ꯈꯣꯠꯄ ꯂꯩꯔꯝꯕ ꯌꯥꯕꯒꯤ ꯄꯣꯁꯤꯕꯤꯂꯤꯇꯤꯁ ꯂꯩꯌꯦꯕ ꯑꯗꯨꯒ ꯑꯗꯨ ꯅꯠꯇ꯭ꯔꯦ ꯍꯥꯏꯔꯒꯁꯨ ꯃꯥꯒꯤ ꯁꯥꯏꯠꯇ ꯅꯠꯇ꯭ꯔꯒꯁꯨ ꯏꯁꯥꯒꯤ ꯁꯥꯏꯠꯇꯕꯨ ꯑꯣꯏꯔꯒꯁꯨ ꯑꯇꯣꯞꯄ ꯄꯔꯁꯟꯒꯨꯝꯕ ꯍꯧꯖꯤꯛꯃꯛ ꯂꯩꯔꯝꯃꯕ ꯌꯥꯏ ꯅꯠꯇ꯭ꯔꯒꯅ ꯈꯔ ꯂꯩꯔꯒ ꯑꯗꯨꯝ ꯑꯅꯛꯄ ꯇꯥꯏꯃꯤꯡꯁꯤꯗ ꯑꯇꯣꯞꯄ ꯄꯔꯁꯟ ꯑꯦꯄ꯭ꯔꯣꯆ ꯇꯧꯔꯛꯄ ꯌꯥꯕꯒꯤ ꯏꯅꯔꯖꯤ ꯑꯗꯨꯃꯥꯏꯅ ꯑꯣꯏꯕꯁꯨ ꯌꯥꯏꯑꯕꯀꯣ ꯑꯗꯨꯅ ꯏꯁꯥꯒꯤ ꯅꯣ ꯀꯟꯇꯦꯛꯇ ꯂꯩꯈ꯭ꯔꯤꯕ ꯄꯔꯁꯟꯁꯤꯒꯤ ꯃꯔꯛꯇ ꯊꯥꯔꯠ ꯄꯔꯁꯟ ꯑꯃ ꯆꯪꯉꯛꯄ ꯌꯥꯕꯒꯤ ꯆꯥꯟꯁꯦꯁ ꯌꯥꯝ ꯋꯥꯡꯅ ꯂꯩꯔꯦ ꯑꯣꯜꯔꯦꯗꯤ ꯆꯪꯉꯛꯑꯝꯕ ꯌꯥꯕꯒꯤ ꯄꯣꯁꯤꯕꯤꯂꯤꯇꯤꯁꯨ ꯂꯩꯀꯣ ꯑꯗꯨꯅ ꯃꯥꯒꯤ ꯁꯥꯏꯠꯇ ꯑꯣꯏꯕ ꯌꯥꯏ ꯏꯁꯥꯒꯤ ꯁꯥꯏꯠꯇ ꯑꯣꯏꯕ ꯌꯥꯏ ꯊꯥꯔꯠ ꯄꯔꯁꯟꯒꯤ ꯏꯅꯔꯖꯤꯁꯦ ꯌꯥꯝ ꯑꯦꯛꯇꯤꯚ ꯑꯣꯏꯅ ꯂꯩꯌꯦꯕ ꯑꯗꯨꯅ ꯏꯁꯥꯅ ꯃꯥꯕꯨ ꯉꯥꯏꯕ ꯔꯤꯂꯦꯁꯟꯁꯤꯞꯁꯦ ꯀꯟꯇꯤꯅ꯭ꯌꯨ ꯇꯧꯈꯤꯅꯤꯅ ꯈꯟꯕꯁꯦ ꯁꯤꯁꯦ ꯊꯥꯔꯠ ꯄꯔꯁꯟꯁꯤꯅ ꯑꯗꯨꯝ ꯌꯩꯈꯥꯏ ꯊꯤꯟꯒꯥꯏꯕ ꯈꯔꯗꯤ ꯄꯤꯔꯛꯑꯅꯤꯕꯀꯣ ꯅꯦꯛꯁꯇ ꯑꯩꯠ ꯑꯣꯐ ꯁꯣꯔꯠꯁ ꯍꯥꯏꯔꯤꯕ ꯀꯥꯔꯠꯁꯦ ꯊꯣꯛꯂꯛꯑꯦꯕ ꯁꯤꯒꯤ ꯑꯩꯠ ꯑꯣꯐ ꯁꯣꯔꯠꯁ ꯍꯥꯏꯔꯤꯕ ꯀꯥꯔꯠꯁꯤꯅ ꯏꯁꯥꯒꯤ ꯑꯣꯏꯕ ꯑꯦꯗꯚꯥꯏꯁꯅꯤ ꯏꯁꯥꯒꯤ ꯑꯣꯏꯕ ꯑꯦꯗꯚꯥꯏꯁꯇ ꯀꯩ ꯄꯤꯒꯦ ꯍꯥꯏꯕ ꯃꯇꯝꯗ ꯍꯧꯖꯤꯛ ꯔꯤꯂꯦꯁꯟꯁꯤꯞꯁꯤꯅ ꯅꯣ ꯀꯟꯇꯦꯛꯇ ꯂꯩꯔꯤꯕꯁꯦ ꯁꯤꯁꯦ ꯏꯁꯥꯒꯤ ꯐꯣꯜꯠꯁ ꯂꯩꯔꯝꯕ ꯌꯥꯏ ꯂꯩꯔꯝꯗꯕ ꯌꯥꯏꯕꯀꯣ ꯑꯗꯨꯕꯨ ꯐꯅꯌꯥꯝꯅ ꯐꯣꯜꯠꯁ ꯂꯩꯒꯦꯔꯥ ꯂꯩꯔꯣꯏꯔꯥ ꯏꯁꯥꯒꯤ ꯁꯥꯏꯠꯇꯒꯤ ꯍꯧꯖꯤꯛꯁꯦ ꯏꯁꯥꯅ ꯔꯤꯂꯦꯁꯟꯁꯤꯞꯁꯦ ꯑꯃꯨꯛꯀ ꯁꯦꯐ ꯇꯧꯒꯦ ꯅꯠꯇ꯭ꯔꯒꯅ ꯔꯤꯀꯟꯁꯥꯏꯜ ꯇꯧꯅꯕ ꯍꯣꯠꯅꯒꯦꯅ ꯑꯦꯐꯔꯠ ꯊꯥꯗꯕ ꯃꯇꯝꯗ ꯏꯁꯥꯒꯤ ꯅꯣ ꯀꯟꯇꯦꯛꯇ ꯂꯩꯈ꯭ꯔꯕ ꯄꯔꯁꯟꯁꯤꯅ ꯑꯦꯐꯔꯠꯇꯣ ꯀꯩꯁꯨ ꯑꯦꯄ꯭ꯔꯤꯁꯤꯌꯦꯠ ꯇꯧꯕꯤꯔꯛꯄ ꯌꯥꯕꯒꯤ ꯆꯥꯟꯁꯦꯁꯁꯦ ꯈꯔ ꯅꯦꯝꯃꯦꯕ ꯑꯗꯨꯅ ꯃꯤꯅ ꯑꯦꯄ꯭ꯔꯤꯁꯤꯌꯦꯠ ꯇꯧꯔꯛꯑꯣꯏꯗꯕꯗ ꯏꯁꯥꯅ ꯑꯦꯐꯔꯠ ꯄꯪꯊꯥꯗ ꯊꯥꯗꯔꯨꯔꯁꯨ ꯀꯩꯝꯇ ꯀꯥꯟꯅꯕ ꯂꯩꯇꯦꯗꯅꯀꯣ ꯕꯠ ꯁ꯭ꯇꯤꯜ ꯐꯣꯔ ꯌꯣꯔ ꯁꯣꯜ ꯁꯦꯇꯤꯁꯐꯦꯛꯁꯟ ꯏꯁꯥꯅ ꯑꯦꯐꯔꯠꯁꯦ ꯑꯗꯨꯝ ꯊꯥꯗꯒꯦ ꯃꯥꯕꯨ ꯉꯥꯏꯒꯦ ꯅꯠꯇ꯭ꯔꯒꯅ ꯃꯥꯒ ꯍꯟꯖꯤꯟꯅꯅꯕ ꯍꯣꯠꯅꯒꯦ ꯍꯥꯏꯔꯒꯁꯨ ꯑꯀꯥꯏꯕꯗꯤ ꯂꯩꯇꯦ ꯕꯠ ꯁ꯭ꯇꯤꯜ ꯊꯥꯗꯒꯗꯧꯔꯤꯕ ꯑꯦꯐꯔꯠꯇꯣ ꯋꯦꯁꯇꯦꯠ ꯑꯣꯏꯅ ꯆꯠꯄ ꯌꯥꯕꯒꯤ ꯆꯥꯟꯁꯦꯁ ꯂꯩꯌꯦꯕꯀꯣ ꯁꯤꯗꯁꯨ ꯑꯃꯨꯛ ꯀ꯭ꯋꯤꯟ ꯑꯣꯐ ꯋꯥꯟꯁ ꯍꯥꯏꯔꯤꯕ ꯀꯥꯔꯠꯁꯦ ꯔꯤꯚꯔꯁꯁꯤꯅ ꯀꯔꯤ ꯏꯟꯗꯤꯀꯦꯠ ꯇꯧꯒꯦ ꯍꯥꯏꯕ ꯀꯥꯟꯗ ꯏꯁꯥꯒꯤ ꯅꯣ ꯀꯟꯇꯦꯛꯇ ꯂꯩꯈ꯭ꯔꯕ ꯔꯤꯂꯦꯁꯟꯁꯤꯞꯁꯦ ꯁꯤꯁꯦ ꯌꯨꯅꯤꯚꯔꯁꯅ ꯃꯔꯝ ꯑꯃꯅ ꯅꯠꯇ꯭ꯔꯒꯅ ꯃꯔꯝ ꯑꯃꯅ ꯑꯣꯏꯔꯒ ꯌꯨꯅꯤꯚꯔꯁꯅ ꯏꯁꯥꯒ ꯃꯥꯒꯁꯦ ꯁꯦꯠꯇꯣꯛ ꯈꯥꯏꯗꯣꯛꯅꯍꯜꯂꯛꯏꯅꯦꯕ ꯑꯦꯚ꯭ꯔꯤꯊꯤꯡ ꯍꯦꯄꯟꯁ ꯐꯣꯔ ꯗ ꯕꯦꯁ ꯀꯣ ꯑꯗꯨꯅ ꯃꯥꯒ ꯂꯥꯞꯅꯕ ꯀꯥꯏꯅꯕꯁꯤꯗ ꯏꯁꯥꯗ ꯑꯋꯥꯕ ꯈꯔꯗꯤ ꯃꯥꯌꯣꯛꯅꯔꯝꯕ ꯌꯥꯏ ꯕꯠ ꯑꯗꯨꯒꯤ ꯑꯋꯥꯕꯗꯣ ꯀꯩꯒꯤ ꯃꯥꯌꯣꯛꯅꯍꯜꯂꯛꯏꯅꯣ ꯍꯥꯏ ꯀꯥꯟꯗ ꯁꯤꯒꯤ ꯔꯤꯂꯦꯁꯟꯁꯤꯞꯁꯦ ꯐ꯭ꯌꯨꯆꯔꯗ ꯄꯣꯇꯦꯟꯁꯤꯌꯦꯜ ꯎꯔꯛꯇꯕꯒꯤꯅꯦꯕ ꯐ꯭ꯌꯨꯆꯔꯗꯣ ꯕ꯭ꯔꯥꯏꯠ ꯑꯣꯏꯅ ꯂꯩꯔꯛꯇꯕꯒꯤ ꯃꯔꯝ ꯑꯃ ꯅꯠꯇ꯭ꯔꯒꯅ ꯑꯃ ꯁꯤꯜꯂꯒ ꯏꯁꯣꯔꯅ ꯂꯥꯞꯊꯣꯛꯅꯍꯜꯂꯛꯏꯅꯦ ꯌꯨꯅꯤꯚꯔꯁꯅ ꯁꯤꯜꯂꯛꯏꯅꯦꯕꯀꯣ ꯑꯗꯨꯅ ꯏꯁꯥꯅ ꯍꯣꯏ ꯌꯨꯅꯤꯚꯔꯁꯅ ꯁꯤꯜꯂꯛꯏꯕꯁꯤꯒꯤ ꯑꯒꯦꯟꯁꯇ ꯃꯥꯕꯨ ꯌꯥꯝ ꯅꯨꯡꯁꯤꯖꯔꯨꯕꯒꯤ ꯃꯥꯕꯨ ꯌꯥꯝ ꯈꯟꯖꯔꯨꯕꯒꯤ ꯃꯥꯅ ꯀꯩꯝꯇ ꯑꯦꯄ꯭ꯔꯤꯁꯤꯌꯦꯠ ꯇꯧꯕꯤꯔꯛꯇ꯭ꯔꯒꯁꯨ ꯃꯥꯕꯨ ꯑꯗꯨꯝ ꯉꯥꯏꯒꯦ ꯑꯦꯐꯔꯠꯁꯦ ꯑꯗꯨꯝ ꯊꯥꯗꯒꯦ ꯍꯥꯏꯔꯒꯁꯨ ꯀꯩꯁꯨꯗꯤ ꯀꯥꯏꯗꯦ ꯕꯠ ꯁ꯭ꯇꯤꯜ ꯑꯦꯐꯔꯠ ꯊꯥꯗꯕꯗ ꯕꯦꯅꯤꯐꯤஷꯤꯌꯦꯜ ꯑꯣꯏꯔꯣꯏꯗꯕ ꯕ꯭ꯔꯥꯏꯠ ꯐ꯭ꯌꯨꯆꯔ ꯂꯩꯔꯣꯏꯗꯕ ꯔꯤꯂꯦꯁꯟꯁꯤꯞꯇꯨꯗꯤ ꯑꯣꯏꯔꯦꯕꯀꯣ ꯅꯦꯛꯁꯇ ꯐꯣꯔ ꯑꯣꯐ ꯁꯣꯔꯠꯁ ꯍꯥꯏꯔꯤꯕ ꯀꯥꯔꯠꯁꯦ ꯊꯣꯛꯂꯛꯑꯦꯕ ꯐꯣꯔ ꯑꯣꯐ ꯁꯣꯔꯠꯁ ꯍꯥꯏꯔꯤꯕ ꯀꯥꯔꯠꯁꯤꯅ ꯏꯁꯥꯒꯤ ꯅꯣ ꯀꯟꯇꯦꯛꯇ ꯂꯩꯈ꯭ꯔꯕ ꯄꯔꯁꯟꯁꯤꯒ ꯏꯁꯥꯒꯁꯦ ꯍꯟꯖꯤꯟꯅꯔꯛꯄ ꯌꯥꯕꯒꯤ ꯄꯣꯁꯤꯕꯤꯂꯤꯇꯤꯁ ꯂꯩꯕ꯭ꯔꯥ ꯍꯥꯏꯕ ꯃꯇꯝꯗ ꯏꯁꯥꯒꯤ ꯅꯣ ꯀꯟꯇꯦꯛꯇ ꯂꯩꯈ꯭ꯔꯕ ꯄꯔꯁꯟꯁꯤꯅ ꯏꯁꯥꯕꯨ ꯏꯒꯅꯣꯔ ꯇꯧꯕ ꯏꯁꯥꯒꯤꯗꯃꯛꯇ ꯀꯌꯥ ꯀꯥ ꯍꯦꯟꯅ ꯈꯟꯗꯕ ꯑꯣꯔ ꯔꯤꯂꯦꯁꯟꯁꯤꯞꯁꯦ ꯀꯌꯥ ꯀꯥ ꯍꯦꯟꯅ ꯔꯤꯒꯥꯔꯠ ꯇꯧꯗꯕꯒꯤ ꯃꯑꯣꯡ ꯂꯩꯌꯦꯕ ꯑꯗꯨꯅ ꯃꯥꯒ ꯍꯟꯖꯤꯟꯅꯔꯛꯄ ꯌꯥꯕꯒꯤ ꯆꯥꯟꯁꯦꯁꯁꯤ ꯌꯥꯝ ꯂꯣ ꯑꯣꯏꯌꯦꯕꯀꯣ ꯇꯧꯕꯇꯕꯨ ꯑꯩꯅ ꯍꯧꯖꯤꯛ ꯍꯥꯏꯖꯕꯗꯣ ꯏꯁꯥꯅ ꯃꯥꯕꯨ ꯇꯁꯦꯡꯅ ꯅꯨꯡꯁꯤꯕꯒꯤꯗꯃꯛꯇ ꯌꯨꯅꯤꯚꯔꯁꯀꯤ ꯑꯒꯦꯟꯁꯇ ꯏꯁꯥꯅ ꯑꯗꯨꯝ ꯑꯦꯐꯔꯠ ꯊꯥꯗꯔꯒ ꯃꯥꯕꯨ ꯉꯥꯏꯒꯦꯅ ꯈꯟ ꯇꯥꯔꯒꯗꯤ ꯀꯩꯁꯨꯗꯤ ꯀꯥꯏꯗꯦ ꯕꯠ ꯍꯟꯖꯤꯟꯅꯔꯛꯄ ꯌꯥꯕꯒꯤ ꯄꯣꯁꯤꯕꯤꯂꯤꯇꯤꯁꯦ ꯌꯥꯝ ꯅꯦꯝꯃꯤ ꯑꯗꯨꯒ ꯕꯥꯏ ꯍꯨꯛ ꯑꯣꯔ ꯀ꯭ꯔꯨꯛ ꯍꯟꯖꯤꯟꯅꯔꯛꯄ ꯇꯥꯔꯒꯁꯨ ꯐ꯭ꯌꯨꯆꯔꯗ ꯑꯗꯨꯝ ꯃꯔꯝ ꯑꯃꯅ ꯅꯠꯇ꯭ꯔꯒꯅ ꯃꯔꯝ ꯑꯃꯅ ꯗꯤꯁꯇ꯭ꯔꯦꯛꯇꯦꯠ ꯑꯣꯏꯔꯒ ꯗꯥꯏꯚꯔꯇꯦꯠ ꯑꯣꯏꯔꯒ ꯂꯥꯞꯊꯣꯛꯅꯔꯛꯄ ꯌꯥꯕꯒꯤ ꯆꯥꯟꯁꯦꯁꯅ ꯍꯦꯟꯅ ꯋꯥꯡꯉꯦꯕ ꯑꯗꯨꯅ ꯄꯣꯇꯦꯟꯁꯤꯌꯦꯜ ꯂꯩꯕ ꯔꯤꯂꯦꯁꯟꯁꯤꯞ ꯑꯃ ꯑꯣꯏꯗꯦꯅ ꯍꯥꯏꯌꯦꯕꯀꯣ ꯂꯥꯁ ꯕꯠ ꯅꯣꯠ ꯗ ꯂꯤꯁ ꯗ ꯐꯨꯜ ꯍꯥꯏꯔꯤꯕ ꯀꯥꯔꯠꯁꯤꯅ ꯏꯁꯥꯗ ꯈꯔ ꯄ꯭ꯔꯣꯝ ꯇꯧꯋꯦꯕ ꯏꯟꯁꯤꯜꯂꯦꯕ ꯀꯔꯤ ꯏꯟꯁꯤꯜꯂꯤꯅꯣ ꯍꯥꯏ ꯀꯥꯟꯗ ꯏꯁꯥꯁꯤ ꯍꯣꯏ ꯏꯁꯥꯅ ꯅꯣ ꯀꯟꯇꯦꯛ ꯂꯩꯈ꯭ꯔꯤꯕ ꯔꯤꯂꯦꯁꯟꯁꯤꯞꯁꯤꯗ ꯍꯣꯏ ꯏꯁꯥꯒꯤ ꯀꯦꯌꯔꯂꯦꯁꯅꯦꯁꯅ ꯃꯔꯝ ꯑꯣꯏꯔꯒ ꯑꯣꯏꯔꯝꯕ ꯌꯥꯏ ꯅꯠꯇ꯭ꯔꯒꯅ ꯏꯁꯥꯅ ꯑꯦꯐꯔꯠ ꯊꯥꯗꯕ ꯈꯔ ꯋꯥꯠꯍꯧꯕꯒꯤ ꯑꯣꯏꯔꯝꯕ ꯌꯥꯏ ꯔꯤꯂꯦꯁꯟꯁꯤꯞꯁꯤꯅ ꯅꯣ ꯀꯟꯇꯦꯛ ꯑꯣꯏꯕꯁꯤꯗ ꯏꯁꯥꯁꯦ ꯒꯤꯜꯇꯤ ꯑꯣꯏꯔꯝꯕ ꯌꯥꯏ ꯑꯣꯏꯔꯝꯗꯕ ꯌꯥꯏꯑꯕꯀꯣ ꯕꯠ ꯍꯧꯖꯤꯛꯀꯤ ꯑꯣꯏꯅꯗꯤ ꯔꯤꯂꯦꯁꯟꯁꯤꯞꯁꯦ ꯍꯟꯖꯤꯟꯅꯔꯛꯄ ꯌꯥꯕꯒꯤ ꯆꯥꯟꯁꯦꯁꯁꯨ ꯅꯦꯝꯃꯦ ꯄꯣꯇꯦꯟꯁꯤꯌꯦꯜ ꯎꯗ꯭ꯔꯦ ꯄ꯭ꯂꯁ ꯏꯁꯥꯅ ꯑꯦꯐꯔꯠ ꯊꯥꯗꯔꯒꯁꯨ ꯃꯥꯅ ꯑꯦꯄ꯭ꯔꯤꯁꯤꯌꯦꯠ ꯇꯧꯕꯤꯕ ꯌꯥꯕꯒꯤ ꯆꯥꯟꯁꯦꯁꯁꯦ ꯎꯗ꯭ꯔꯦ
Furthermore, third personꯒꯤ ꯑꯣꯏꯕ energy ꯑꯃꯁꯨ ꯂꯩꯕꯅꯤꯅ relationshipꯁꯦ ꯑꯗꯨꯝ ꯉꯥꯏꯔꯒ ꯂꯩꯕꯩ ꯃꯍꯨꯠꯇ ꯋꯥꯔꯁꯨ ꯋꯥꯅ move on ꯇꯧꯔꯒ give up ꯇꯧꯔꯒ ꯑꯇꯣꯞꯄ better beginning ꯑꯃꯒꯤꯗꯃꯛꯇ hope ꯊꯝꯕ ꯑꯇꯣꯞꯄ better beginning ꯑꯃꯒꯤꯗꯃꯛꯇ prepare ꯇꯧꯕꯁꯤꯅ ꯍꯦꯟꯅ better choice ꯑꯣꯏꯌꯦꯅ ꯀꯥꯔꯠꯁꯤꯅ ꯍꯥꯏꯌꯦꯕꯀꯣ ꯁꯣ ꯄꯥꯏꯜ ꯕꯤꯒꯤ ꯑꯣꯏꯕ ꯅꯣ ꯀꯟꯇꯦꯛ ꯔꯤꯗꯤꯡꯁꯦ ꯁꯤꯗ ꯂꯣꯏꯔꯤ ꯁꯤꯗꯒꯤ ꯂꯧꯕ ꯌꯥꯕ ꯖꯦꯅꯔꯦꯜ ꯑꯦꯗꯚꯥꯏꯁꯁꯤꯡ ꯂꯧꯁꯤꯟꯕꯤꯔꯒ ꯃꯊꯪꯒꯤ ꯔꯤꯗꯤꯡ ꯑꯃꯨꯛ ꯉꯥꯏꯃꯤꯟꯅꯔꯁꯤꯀꯣ